Pausada yung pamilya pau karab de tawjari. Kulay paibas na kidnap tau kiba tata truck ama yaw na miyoy ahom Special Commando Unit kaway so na kan mga maure. Ngase yung pung tararam taba matamda National Airway Number 2 Imphal Dimapur lambi parinda Guwahati dagi Imphal tamna chana tak na palam sing puto na lakpat tata truck registration number UT 38T5300 asi Kangpawe Police Station na. Kon mafam amadagi kulay fiber kutbu amadak kidnap tau na pokre ay bagi pau fang badagi. Railway Amadin Charge Special Commando Unit Kawaisoy gi SB Oila Tau Puripati S Krishna Tombi ki biyang makada. Special Commando Unit ki OCL Bebek Singh Kangpokpi Police Amadi kun ganitoy Suba Assam Rifles Kangpokpi Force ki Combined Force na may fang na kanbang amawri hayri. Pahusin hay kulay fiber kutbu aduna truck gari asi ransom kita nang way cintuan da kidnap tau na foke. Bakoy na kidnap tau ki bamiyoy sing ato da UP ki 24 Police Station ki nakasa Sambalda ki truck gari asi ki driver MD Anwar Afokpa Abdul Rahman. Tausif Afokpa MD Safin abadi MD Kalim Afokpa laikitaba MD Zaman kawi hayri. Pausina hay truck gari asi nang way cintuan da kidnap tau na foke ab ki pawasi fangbaga. Makoy khonggol libada ipong mga makarom taba matamda truck gari adu rescue daw bangamke. Kodak da kulay 5 sing adu na truck gari amsang miyoy ahum adu tatok lomdaga asukpa cinglom da kakatuna na toke. May fang na rescue daw bangamawraba miyoy ahum truck gari amadi truck adu da purak liba folam sing adu kakona na Imphal ki alu gari da dukan pamba Bijoy Kumar Gupta kauba miyoy asida kosinagre. Loy na Kangpokpi Police na FR case malakoto na makatara tijin humjin ba su satabawre ari. Makatarakwa atau pauda tasing namay makay amadi ingkol sunglay laytaba miyoy sing makta langkang na jum sapi na napagtabak pay kalagani sa minister. Manipur lay riba Reserve Forest Protected Forest sing amadi fat kayada anka na jum sajin na lay silamba amadi lana pata pisilamba sing kangdo laga Manipur lekang na lepalita na takto pagitabak sa tagani. Loy na dalam damasig umagwamang abadi sing paturel Sausik sing mapung pada jua ketuna mahusagi khalkai dan thamna na bahwa nakane. Ato kamasha ki ingkol amadi may makai sungli lejadre aiba. Seng na kanglaba miyoy sing kita magta lekang na makoy ki layna na wajum chana na bathapo pai khalakani had Manipur ki si Minister N. Biren na fangdo kaya. Wafam masih pausi asika si Minister N. Biren gawari sana pa matam da fangdo ki bani. Si Minister na makata na fangdo ki badi lamdam masih talay pa umangwamang sing paturel sing amri sa usik sing kanana bahwa na bata. Manipur miyam pun na tawag lominasi masigi una tayo na bada Protected Area Reserve Forest manungtan niyam lana fata pisin doon na. Yung kay sajin doon na asawa kontapam osin doon na umagwabang kostok pagitabag sa tarakpa loy na na. Lamdamas na lay riba far kaya fawoda lana fata pisin doon na ahin kaya na yung kay sajin pagitabag sa tarakpa. Lay nga kasan tumin na kaklay tukloy ahin gimatungin na lamkopsin doon na lay rambasing. Takto pagitabag left na sangsin gani loy na na lana fata pisin lamba marilay na ba settlement dagi. Settlement ki official sungsu ain ki oiba thabak chap chana lokot kani an sa phongdo ke CM na makata na phongdo ki badi hauzik Manipur gi tongan ba mafam singda niyam lan na lam khopsin da jum kai sajin ba sing ningthina salwe tawthok raba matungda masa na sidok chana ba khangan gani masidar lam yandu na makata na laisin bagi thabak sa tharbadi takto bagi thabak lepalaitana sa tharagani lengan na sa thakadaru ba khongsang asilam yam na sumating pangpina na baso apil tawke. Nakalam marumda ngarang waitau area da sathagiba eviction drive gi matang da Minister N. Biren nagasi CM gi office tapang to kiba homecoming ceremony gi tharong kamari leina na pawmi sing hang kiba wangi pa kumpira da na fangdo kiba di Minister Isa Muksom yoy bani miyo yamana lai fam lai tabagi awa pumayuk na ba dukhangi ado balamda masada nongju tha matamda sing ningkhai ba made ising isau to na thorak to na miyam da awa firi ba si lamda masigi sing kong thorok pa amadi iram nala famjin tuna jum chajilak pa sing asina asopa maram ori madra protected area amadi reserve forest ki area sing da pata pi ba yade khangna pata official lamba amadi pata adu namduna semdok laga piri bambiyo sing loina maran lay lengak asina miyam da ngami adna pangtok to wanate leibak miyam amadi lamda masigi khalaga jai fanana ba thabak pai khalak pani masin manau lamgiana bada thungna dre aduna lapida Reserve Forest area da amadi iram dala da lam kopsin badi Manipur gi waina yam na mang jabo rakani ngara DFO thawal gi baka da waithau area da ibeksan gi drive sa thaki mama fam asi DC jamne yang sin ki baga loina na tasing ning kolama di jum lai jaba music khangdok na bagi thabak so lai jada ba music khangdok na bagi thabak so lai ngang pai khala gani haiba wa fam phang doke
Sahi ani dengari va art fashion mangal sana laying nadaba LMG na lupa lak amag makai tiang bangkre. Somna dagi sahi ani rom dengari va art fashion mangal sana thong hok jamgi ana laying ki mateng oina nava. Hai tunang asi ayuk like minded group LMG ki thongmi sina angang asi ki mayum da chatuna. Sihlo na lupa lak amag makai ki senpam kusina kre ana LMG ki publicity secretary Rakesh Naurin no Fresta thadorok pa serola sina haire. Serola sina hai LMG ki secretary sorokai bum original lucing da chatkiva ngasi ki tengbang kongsat adu da Dr. Maifam Itin mangsa tabung konjesor Sobita Maifam Dr. Irawa Nomaitem Devika Thongamba Rupchandra Sorendra amadi atai maru oipa LMG ki thawmi kya su saruga ke kongsat adu ki matang da LMG ki secretary S Ojitna phongtho ki badi thongnokjam Ravi Sahi kuntra ka daruk suraba miyo asigi jumpham leita duna sahi tari nipan rong ki mamang dagi lambel jaifalai kai dalaiba Kefza Club ki caretaker oidna mahaki masa sing loi nabi amadi apokpi pun nalai rakibane Rabi ki sahi anirom da ngari ba masanupa mangansnagi har narak padagi si PGI Chandigarh da makatana treatment chatharuna bagi instruction pirak padagi masa bolaying bachana da hona ki adu bolaying sel leita bagi awaba pau ta badagi LMG na group asigi partner oidba singjambai 360 ki kuthang da lebak miyam na pangbir ki pasen phamjinga bade LMG ki channel fund dagi senpam khara afsalaga funna lupa lak amaga makhai ki senpam base ngasi kusina ki bani anga ngasi jun kunda PGI Chandigarh ki damakta Imphal tha lagane airplane da chatpa yabagi oithok pa leitabana ambulance amadi train da oina chalagane anga ngasi ki anava asi layeng loba matung da thuna farak po oirasun haina LMG ki thawmis na jaifa thawni role su pangthoke Manipur da Kokilen Greater Nagaland aiduna laingak ani thokna leiba yauri Joychandra Iram da Manipur asigi marung da laingak ani hapadi Kokilen Greater Nagaland aiba amalaiba yauri asum da Manipur gi apun basaktam kaina bu hodara pusing asi lamda masida khunda minariba phorop singna amato wena thengna mai nagini haina United Committee Manipur UCN gi president oiba sahi asigi wena pangto ka dariba Jun taragani van Observation Committee gi convener gi thausu puriba Joychandra konthaujan phongdo khe Wafam masing asi kekrubata film forum Manipur thangmaiban United Club ki makada leiba masa loisang sing e-rickshaw driver sing amadi miyam go loina pangthokiba ma social service ke tharamda UCN ki president Joychandra kunthaujan phongthoki bane Mahana makatana hai Manipur gi apun basaktam da singnarakpa khudimak Manipur da khunda minariba forum singna amato ina thengna minagane iramdam gi apun basaktam kaibi yaroi haina thawaina pantha pigraba singi khopam oiriba laifam land Kegrupat asi ingthina semkan ada bagi thabak athuma matam ta paikalagane Manipur gi apun basaktam kaina na thamna na phona bada aikoi khuding ba kilafam thokpa thawdang adu logwin asi state asi dalenga ani thoktuna Kokilen Greater Nagaland haiba amal laiba kadongnung da yaroi haiba galoina Jun taraga nifan numita miyamna athobu singda haikale ka tambalak piyo nabida sida miyamna sindha lepi dura Manipur gi apun bagi saktam kaina na thamgani haiba gi azed ba pire miyam na logwin asi haige Sora ki lambi da asiba haksang amata duna leiramle ngasi ayuk Thawal police station ki manang chadhalaiba sora amadi lausi fat ani ki lona bada leiba lambi ki maning thangba saruki mongsong amada nupa ki asiba haksang amata duna leiramle haire asiba haksang adu ngasi ayuk lambi chatpa miyoi singna thengnara khibani hausuk phoba miyu edu ki masak maming amadi matau karamna siramle bano haiba ki maram chapchana khangba ngamdre asiba haksang adu da sopa ki dafam kyamrom leiramba thengna ki haire pawosita bada ki Thawal police amadi Forensic ki kambuna thawdok thofam talak tuna makatana thijin umjin pagi thabak chathake police ki phangba paw ki matungi nadi miyo edu gari da thomlamba natraga miyo khara na hondok laga thamlamba warangbani haina chingnari haire Chief Minister na PLA office ki member nam hausa ki punjida halakpada taramna okhre Chief Minister NBR nangasi PLA office ki Assistant Secretary Health and Family Welfare ki wariba masana Lieutenant Colonel ni haiba PLA ki irom ipotombi bidai Elias Ibotomba, Elias Kairungba, Elias Singkaina Mahausa ke Punsida. Mayumda halakpada taram okre opagi tharomadu CM ki Secretariat media ki mamang tapang thoke. Masagi sahi yang ke taruk suraba irom Ibotombi apokwa Buno mitai ki MC number 131 ne. Lising magasampan marfudra manga beds ki PLA ni Magpestopo District ki number 1 police station ki makhadaraiba thangtek tagine. Tharumadu da CM nahai irom Ibotombi na PLA thadolaka mahausa ki punsida halakpasi center aduga state laingak na ahongpa kaya purakpada thajaba aduga center ki luchingba singna Manipur aduga awangnopok India da asetpa thajaba pibadagine PLA ki senate member amana mahausa ki punsida halakpa sin state asida tangdu leitava
ꯐꯤꯕꯝꯗ ꯅꯧꯅ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯕꯗꯨ ꯎꯠꯂꯦ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯗꯨꯒ ꯌꯨꯅꯤꯌꯟ ꯑꯣꯐ ꯃꯤꯅꯤꯁꯇꯔꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯗꯨ ꯉꯥꯛꯇꯨꯅ ꯌꯨꯖꯤ ꯀꯦꯗꯔꯁꯤꯅ ꯈꯨꯠꯂꯥꯏ ꯊꯥꯗꯣꯛꯇꯨꯅ ꯆꯪꯖꯔꯛꯄꯗ ꯅꯋꯥꯏ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯁꯤꯖꯤꯟꯅꯔꯣꯏ ꯑꯗꯨꯒ FIR ꯐꯥꯂꯣꯏ ꯍꯥꯏꯕꯗꯨ ꯁꯤಎꯝꯅ ꯆꯦꯠꯅ ꯐꯟꯈꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯔꯦꯟꯗꯔ ꯇꯧꯔꯛꯂꯕ ꯀꯦꯗꯔꯁꯤꯡꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯗꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯒꯤ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯀꯦꯝꯞꯗ ꯇ꯭ꯔꯦꯅꯤꯡꯁꯤꯡ ꯐꯪꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯌꯨꯖꯤ ꯒ꯭ꯔꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯂꯩꯉꯥꯛꯅ ꯂꯧꯈꯠꯂꯤꯕ ꯌꯥꯏꯐ ꯊꯧꯔꯥꯡꯁꯤꯡ ꯑꯁꯤꯗ ꯊꯥꯖꯕ ꯊꯝꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯇꯤꯜꯂꯅꯕ ꯁꯤएमꯅ ꯑꯥꯄꯤꯜ ꯇꯧꯈꯤ ꯆꯍꯤ ꯑꯁꯤꯒꯤ ꯖꯨꯟ ꯑꯃꯗ ꯎꯠꯂꯥ ꯖꯦꯒꯤ ꯀꯦꯗꯔ ꯇꯔꯥꯒ ꯃꯔꯤ ꯈꯨꯠꯂꯥꯏꯒ ꯀꯣꯟꯅꯅ ꯑꯍꯥꯟꯕ MRꯒꯤ ꯕꯥꯡꯀꯣꯏꯠ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯁꯤएमꯗ ꯆꯪꯖꯔꯛꯈꯤꯕꯅꯤ ꯋꯥꯏꯊꯧ ꯆꯤꯡꯒꯣꯜꯗ ꯏꯂꯤꯒꯦꯜ ꯑꯦꯟꯀ꯭ꯔꯣꯆꯃꯦꯟ ꯇꯧꯗꯨꯅ ꯌꯨꯝꯀꯩ ꯁꯥꯖꯤꯟꯕꯁꯤꯡ ꯇꯥꯈꯥꯏꯈꯤꯕ ꯑꯗꯨ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯗꯤ ꯑꯃꯗꯤ ꯃꯍꯧꯁꯥꯒꯤ ꯈꯜ ꯉꯥꯛꯅꯅꯕ ꯑꯗꯨꯒꯤ ꯀꯜꯍꯧꯅꯅꯕꯅꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯅ ꯌꯥꯗꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯕꯁꯨ ꯆꯦꯟꯅ ꯐꯣꯡꯗꯣꯛꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯁꯔꯦꯟꯗꯔꯒꯤ ꯃꯇꯥꯡꯗ ꯁꯦꯡꯗꯣꯔꯛꯂꯤ RPFꯀꯤ ꯂꯦꯐꯇꯅꯦꯟꯠ ꯀꯣꯂꯣꯅꯦꯜ ꯏꯔꯣꯝ ꯏꯕꯣꯇꯣꯝꯕ ꯑꯦꯂꯥꯏꯁ ꯀꯩꯔꯨꯡꯕ ꯑꯦꯂꯥꯏꯁ ꯆꯤꯡꯈꯩ ꯖꯩꯖꯪꯈꯩꯒ ꯇꯔꯨꯛ ꯑꯐꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯏꯔꯣꯝ ꯀꯨꯅꯣ ꯅꯝꯕꯣꯜ ꯊꯥꯡꯇꯦꯛ ꯀꯧꯕ ꯑꯃ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯗ ꯁꯔꯦꯟꯗꯔ ꯇꯧꯔꯛꯂꯦ ꯍꯥꯏꯅ ꯁꯣꯁꯤꯌꯦꯜ ꯃꯤडियाꯗ ꯊꯥꯒꯠꯇꯨꯅ ꯄ꯭ꯔꯣꯄꯦꯒꯦꯟꯗꯥ ꯇꯧꯔꯤꯕꯁꯤꯡꯒꯤ ꯃꯇꯥꯡꯗ RPFꯅ ꯃꯤꯌꯥꯝꯗ ꯁꯦꯡꯗꯣꯛꯆꯔꯤ ꯍꯥꯏꯅ RPFꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯇꯤ ꯄꯥꯡꯀꯤꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ ꯏꯔꯣꯝ ꯏꯕꯣꯇꯣꯝꯕꯤ ꯄꯥꯔꯇꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯦꯜ ꯌꯦꯟꯊꯣꯛ ꯌꯦꯟꯁꯤꯟ ꯇꯧꯕꯒꯤ ꯊꯕꯛ ꯁꯤꯟꯅꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯁꯤꯟꯅꯔꯤꯕ ꯊꯕꯛꯇ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯌꯥꯎꯔꯛꯄꯗꯒꯤ ꯊꯤꯒꯠꯄꯗ ꯐꯥꯏꯅꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯀꯥꯏꯊꯈꯤꯕ ꯃꯔꯨꯞꯁꯤꯡꯗ ꯄꯤꯅꯔꯕ ꯁꯦꯟꯐꯝ ꯂꯨꯄꯥ ꯂꯥꯈ 13,94,900 इरोम इबोतोम्बी एलाइस कैरुंगबना लाना सिन्नाखरे खगलकपा अमदे मखादाना थिकटपदगी पार्टी थादोक्तोन चेनखिबा मिसेल अमनी सिन्नबा थबक अमता माइफांगना तौबा ngamdaba मपुक्सेल सेपा इरोम इबोतोम्बीगुम्बा फवांगुम्बा अमना RPF दगी थोखिबदा चांग तागदबा नते असिगुम्बा मतोंग हुक्तबा फुक्सेल सेंगदबा मियोय अमना येकनबदा सरेंडर तौखिबदा RPF na kaidogwedasु imalebak ning tamnanabagi sangsilaba lanjang asidagi ninghanaba tawroi RPF di yekna poriba India lengak Manipur gi ning tambagi wafam kakta da wari sanaba natana adai kari gumba maram amata da wari sanaroi abasi asir papirebni hana fangdoragle matong huktaba party da sanadraba miyoy amana surrender tawbada Manipur lengak na Delhi gi mafuna sanbina da bakitambak yamna mai faklaba amagum propaganda tawriba asi hantaba thagi propaganda ni hana makhatana cherolo tuna fangdoragle MPCC na ngasi Singmairong dagi hauraga High Court fawwa khongsan ama chananaba honabada police chauna bongna pathokre National Airlines case ka mari leinana Sonia Gandhi amadi Rahul Gandhi da mari laundering case ki somon haiva asilebak thibani amadi ikaiwa fina na honabani aina Manipur Pradesh Congress Committee MPCC ki president MLA Cap Magasan Ranadu Singtuna ngasi Singmairong dagi Hauraga High Court fawwa janing da khongsan ama chananaba honabada police na athengba pibadagi chauna nakalani meru animakta mungnaba thokre Police ki athingba du badang khaiduna High Court fawwa namduna khongsan chananaba honabada Losingi Hariba MPCC ki Vice President amadi Spokesperson Aresur Goswami General Secretary Admin Zoni Midai amadi Saitu Mahila Congress ki President Neno Hoi Abon Maibo Police na phaduna pukibabu MPCC ki maikadagi yamna kanna janing taba fongdokre Makatarakwa atopa editorial ki kalam amada lam kopchinduna lairubagi awawa fanglabasingta tengbangse Reserve Forest da lam kopchinduna jongkai sajinbagi thaudoksi yamna kuirabagi mamangdagi adumak tawduna lakle masigumba aina jadaba thabakasi tawrabasu karikuma bakhal amadagi cherakpi batawduna lairakpane aduba thauksel April tang kulumdoida Chief Minister N Birena Khongjom doigi saruk jaruraga halakpada waithau amusung usoi pokpigi protected reserve forest ki mafamsingda yum sajinba thengrakpadagi kyamna nuwaitaba yum singa takthoknaraba akanba thabak laukhulakpadagi mafam aduda lam khopsinba miyosing aduda ahanboida lam khopsinbagi awabadu thengnakre matung tarakpada khongjom mondum amusung garok reserve forest da lam khopsinbasingchu makogi yum sajilambasing thugaibagi awaba phanggadore White House amasung usoi pokpida June tarakani thoita Forest Department gi officers na police ki matengka loinana JCB amade program sinaraga thodekre yamna khanthani peribadi reserve forest ki mafamasta revenue department na mioi khara da pata piramduna pata laibu mafam da tung koina phawagi asada yum sajinba yaromba asine karamda reserve forest ki mafam da pata pisilamba no habasi thigalaga matik chabacherak piraga kona yum thodekpa du pamna ba mioi kya sone Haujikpadi yum thudek pibagi awaba mayuk na pamiyoy kaya yaholle karigidamak aranba tawribano haibadagi sabchapa awaba nanhankre aduga walibadi lam kopsilaga pata pairaba miyosingda charak fanganbagi awaba si
Revenue Department ki pata pibada chenabasing adudasu phanganbam thoge phanghananabasu lengan honagadabani karigumba mari leinaba lenga ki department ki miyosingbo aranba tawbagi jarak pidrabadi makoibu kankalaga thamba lengana corruption leitaba laiba ko hengani habasi pangai ajinbani hainarakani amromda waithau amasung osoi pokpida angi wangbada yum sajalubadagi awaba mayoknariba haujena lilong auraibi college ta hangba relief camp hangliba asita sangjapam lawdana leiriba yung thodek pikraba miyoi singasi awaba miyoi ngaktani habasi lenga dasu munna khanglibane hangliba relief camp asibo lilong sangkom sang amadi osoi pokbigi miyamna sinduna hangba camp ni asigumba relief camp asida lenga dasu miyang sangbituna makoi kidamak pangba yabwa mateng pangpiba chungani makoi kitung koi nenabagi damak dasu laifam sinpiba habasisu tangai fadabani habasi haujik miyamgi apamba waire Kaisamphat lai mazam laikada yum ama maina sakre ngasi namit chung pamatung pung tara kanithoi pakharom taba matamda imphal gi kaisamphat lai mazam laika leiba thoksom chandra sai humfu surapagi mai ama maina sakre mai adu kari tagi haro kibano aiba husu phawat chapchana khang bangamdre yoya mata jum adu lai taba matamda mai asi haro kibane loina namana unak pada leibam yoisin unak padagi Manipur Fire Service ta pau pira pamatung da khudak da fire service ki kangpo sing lakto na mai puthan na bahona ki aire mai na zakhra jum asigi matak thang pasaruk sing upak na sabane mai atu na chung ki matak thang pasaruk ta chak pada ki jum adu da leiriba pochai sing yam na chauna amanga ta thokre mai jak wa du da akoi bata leiba miyam amadi fire service ki kangpo na khongjal thuna mai adu muthat pada ki akoi bata leiba jum sing da amanga ta thogan kidre aire atopa editorial ki kalam amada Sarak koilas mathakta bukri sana ising tunghanba engineer amadi thikadar ain gi oiba action laukhatbam thoge Manipur miyamna sathok sajin tawriba maroiba lambi sing habadi national highway state highway amadi intervillage road na singba sem saba gi tabak chathabada niyam chumna thabak tawdi habagi mayek sengba kudam asi nokju tha yorokpa matamda yamna laina khangba ngamme nokju tha yorokpa matamda mathakta pankriba lambi sing asigi mafam kyada pokri jatun ising tungsinduna leibadagi miyamda chathok sajin miyamna zatok sasin tawda kudong chadaba kaya mayoknai loinana accident sing bathok tuna miyoi kya asokapan nangalle miyamna chanariba national highway state highway amadi IVR na sing balambi gi sarakda pokri jana sing tongsin na leiriba asi lambi semba kitabakta asoba daita lawduna yang chiliba mari leinaba eso engineer amadi lambi adu sem saba kitabak tawriba tikadar sing asoba asoibane lambi semba kitabak tawriba tikadar na sendong jamna phangna na bahona bada quality control tawduna amadi niam chumna lambi semba ga thabak tawda bagi mahina lambi koilas tafal loerga lambi gi saruk kya da pokri sana ising tung bane aduga thikadarna sinme sing netuna lambi semba gi thabak tawba matamda niam chumna quality control tawna semlibra aibadu mari leidaba langa engineer aso amadi road mohorini sing basingna yang sinduna niam chumna lambi semba gi thabak tawhon dabadagine asmanda yang sin pamtok pumari leinaba engineer singna yang sindana thikadada free thadok tuna thabak suan badagi Tigadana sendong fangna naba lambi semba kita baksa tarak padagi lambi mayada fukri sana ising tung bagi maramne atau koilas tafa lambi da nong tarak pada ising senta pam oina pa lambi ge nagya de sem lipan ala singna koilas tafa lambi dagi hena wangkat tuna semba kita baksa thai maduna nong tarak pa matamda lambi gi nak eta sem lipa nalada ising senta pangam dabadagi lambi mayada ising tung sindu da lei bagi maram su halle Maduna lambi koilas tahaba amadi nala semba matam dasu niyam chumna semba gi thabak taw tabadagi nalada ising sen thabagam dabadagi matam kuina koilas payaida pokri sadana ising tungsin bagi maram oibane maduna sarak mayada pokri sana ising tungsil liba lambi singasi public works department gi mari leinaba karamba engineer sing miyak makhada karamba thikada na sem kibano abadu mayak sengna leiram gane maduna di lambi semba hitaba lambi mayada pokri sana ising tungsilanba loina lambi gi naket leiba nalana lambi dagi wangkana semba gi thabak sathakiba asida chenari pamari lenaba engineer sing amade thabak adu churi bathika dar masak muna khanglabani da makhoi gi mathakda manipur lengak ni niyam chumna lambi sem tabagi damakta ain koiba thabak lakwat pam thoge reserve forest area amadi part ki saruktan yamlana pata pisilamba revenue department gi mari lenaba karmachari ke adilekang na thabak tagi suspend tawduna ain gi oiba thabak lakwat bagi thabak satare adramasi ge chap manana miyam na chanari lambi sem bada Niam chumna sem dabadagi lambi chaliba miyam da awa panang haliba thikadar amadi mari leinaba engineer sing mathak telenga ain ge oiba thabak amata lakwat na leiriba asi yamna lale maramatu ningti na lambi sem kidaba atu da chenari ba thikadar amadi madubo yang sinna da leiriba lenga ki mari leinaba engineer department ki eso
इंजीनियरसिंग अदुगी मदक्ता आइनगी ओइबा थबक लौखनरबा चीफ मिनिस्टरना होनाफम थोगे मदु नत्रबदि नियम चुमना लंबी सेमद्रे हाइबा खंगलबा मरा लैबा ठिकादार अमसुंग मरी लेनबा इंजीनियरसिंग पुलेंगा कंकतुन थंबा ओइना थोकने अरबिदा कंटेंटसिंग असिगे मरु इबा पाउ खरा असिबा पाउ दमजरिबा मनिबा लोकल न्यूज यूट्यूब चैनल असिदगी यंगबिरिबा पुनमक पतागा चरी चैनल असन तुमता कानारबदि सब्सक्राइब तौबि सब्सक्राइब तौबि रमो लोइना लाइक एंड शेयर तौबसु काबि कनुक नमबो अमकाना थागा चरी